Marfu Suba Manipur Independence Day Thoram amasung public discussion ama Kangabam Yumjau Lairembi Community Hall da pangthokre. Kangpokpi District ki Lankada Kuki terrorist na landarakpada naga amasire ahumna sokle hairi. Amasung Aikoi masal gi marakta machoi taba yengthina ba amana amada haizin ba kaya leibana Manipur da chathariba lan asi thokhan bani haina MLA Thongam Santi na haikri. Kurumjari STB pau meeting tabir basing mutaram nongchari pau sandokna pijari. British Sasondagi Manipur na ningtam kiba chahi marifu suba ningsing thoram pangthokre. Apunba awanba Manipur gidamak amana Manipur International Youth Center MIYC amasung People Progressive Alliance Manipur PPAM ga kusam naraga. Marifu suba Manipur Independence Day gi thoram amasung public discussion Kangabam Yumjau Lairembi Community Hall da pangthokhibada Khwairamban Ima Kaithal Joint Coordinating Committee for Peace ki convener Laistram Mema People's Progressive Alliance Manipur PPAM gi chairperson Elangbam Ibem Pisak Manipur International Youth Center gi president MK Saros Khan thoram mapusing oina oikibaga loina na tongan ba resource person sing na sarukyaki AITI gi National Secretary MD Islauddin na iram damasi matamamada Kukal Pangan Balaybag Oiduna Loilam Sandoklam Balamdam Oiramki Adobu from Naiba Singi Marakta Lingjen Manarakta Badage Chahitaret Kuntak Patoki Maduda Maitei Pangal Nachingba Furup Sing Atopa Jagada Lanjenaki Hauzik Myanmar Amadi Bangladesh Talaiba Maitei Yauna Mata Maduda Lanjenakiba Amadi Faduna Pukiba Irecha Sing Aduni Awa Tanthokna bahotna bada British ki mateng laurubadagi awa tanthokhiba matung leibak asigi administration da British na khuthingjinba horakhibani Listing amaga chanipa marifu tara mathoida Anglo Manipur land dagi British ki mikha pon ki Princess State oina laiki Manipur ning tamna anawa Manipur ohena bachang lakhiba ihauda lamdam asigi ima singi daita chauna lauke lising amaga chamapan suf na marigi ahanba nupila ning tam ihau safong khibani madugi matung lising amaga chamapan taratare tagi lising amaga chamapan taramapan fauba chingi ihau lakhiba lising amaga chamapan kuntra mapan gi ani suba nupilan kauba yaroi Purbanchal Pradesh Sembagi Mayokta Jananeta Hism Irabona Aikhogi Inat Culture Identity Kananaba Lepkiba Amadi Miyamgi Iho Aduna Ngasigi Manipur Ohenba Ngamkibani Ngasigi Kusemgi Lana Sina Manipurgi Unity Integrity Thugainaba Kaknate Manipur Loshina Bachang Silakpani Haiki Imphal East District ki Manung Chanba Wangkai Angom Laikai da Laiba Wal Club sa Manipur ning tambagi ning sing thoram pangthokre thoramadu da club asigi thaupuba sing members sing amasung miyoi kayasu sarukyaki Manipur lengang na ching amadi tamdagi numit tara manganigi manungda khulai pikhalang na ba matam thari ngai gi cherakta ngasi ayu pung 9 rom tabada Kangpokpi district ki
Gamnom Saparmaina Police Station na Kwanba Langkada Kuki terrorist na landarakpada naga ama sire ahumna sokle hari thaudok adugi matangda phongba pauda ngasi ayu pung 9 rom tabada kunja singna lausuba chepada khulai matik chana paiduna lakpa Kuki terrorist na ambush torokpada kunja ama mafam aduda laikidabani ahumna soki amana hospital yoba nangdana laikidabani hari thaudok aduda laikidraba adudi Wirilangbo Chawang Chahi Kuntaret Apopa Laikidrava Philip Kawi Soglaba Singh Adudi Malyanjinang Abonmai Chahi Yankai Apopa Laikidrava Kahonang Abonmai Widinang Abonmai Chahi Yankai Taret Apopa Kariliang Abonmai Amadi Namthiu Lungbo Parinmai Chahi Kuntranipan Apopa Wikhan Lungbo Parinmai Kawi Hari Soglaba Singh Hospital da Purangnaba Lambi Laitabana Nonerom da Puraga Imphal da Purangnaba Pandam da Puthokpa Hokre Asopa Singhi Manungda Malyanjinang Abonmai gi fibam luna lairi hari thaudok adugi makha tarakpada Jaljang Kuki Kuldagi Kangpopi Police na Kwanba Makui Kul tamna nongmai kapsin laki hari Makui da leiba CRPF singna khod hanbadagi makha tarakhidre hari Maning makayam na tamna palamba Manipur aikoi masel gi marakta nungsinadaba yengthinadaba kaya lairakpana political gi khudong chawal lauraga British na loksun khibani ngasi makshu aikoi masel gi marakta machoi taba yengthinaba amana amada haijinaba kaya laibana Manipur da chathariba lal asi thokhan bani haina moirang ACG MLA thongam santina National People's Youth Front moirang block na sinduna chamaga kontra mangarak suba Patriots gi Thoram da Haikre Moirang Film Laikai da Laiba NPP gi office da pangtokpa thoram maduda Moirang ACG MLA Thongam Santi Singh NPP National gi Vice President Hemo Chandra NPYF Moirang Block ki President CH Robin NPP Moirang Block ki President PH Megha Amadi Kunnipan Suba Madras Regiment ki Major Bisal Soyaw na Myoy Kayana Sarukya ki Laoy Kraba Laibak Ningba Athauba Birti Kendrajit Amadi Thangal General gi Mafamda Laishuka na Ikai Kumnaba Utki Thauram Maduda Candle Paiduna Ikoi Puna Lepminaduna Ima Laibak ki Kanana ba apunbagi wasaksu lawminaki minute ani tumina leptuna awaba su fongdoki MLA Thongam Santi na makata na fongdoki bada hawgalakliba mirolda iraibak izati kal hongnana ba laibak nungsibagi wakalon pinaba ngasigi Patriots gi palan thoram masi pangthokpani aikhoi Manipurda khunda minariba furup sing nungsi chanana hingminaba khaktana apunbagi saktam sagat pangamgani haiki Nithau haktagi sahi sama kuntra mangai mamang de yona maamat mamang de yona akhoi baseni manata nungsinadaba amana amal haijinaba amana amal toksinaba asegba khangdala haijinnaga akhoi masegi nungda lautuna badul baram oigada akhoi nungsinadaba degi susanada British ta changjaram nagadi British ta Manipurda makoi political gi kudongsawa lawraga lantara moe mana changjaru degi lantara kalime adumai tawdana ngasisu khoi gi marakta amana ma hajin ludegi amana amada tongsil kan bali kudongsawa ngasi dit Manipur kan bongsa Har Ghar Tiranga campaign da lamdama sige MLA Minister na thawai yaubagum na NRC gi demand da thawai yaurabadi nga hana fanglam lagani haina Peace and Integrity Committee Kiamgai PK convener Chinga Mega Chandra na fongdokre Kiamgai pal ahan bida pangthokiba JFT na changsilakriba no NRC no census ki khongjang gi saruk ama oina all Kiamgai nupi chawka thawrang lo Peace and Integrity Committee Kiamgai amadi Basikong Kongba Irong Youth Development Club amadi Basikong Kongba Irong Maira Paibi singna Manipura census tawdungai NRC hana chatnagadabani haina changshin kiba human chain khongjang da fongdokibani tongan ba kholaw sing lauraduna maru oina mitop khandoktana census toba yaroi IDP sing masagi mayumda hanjendri fawa census toba yaroi census act singamaga chamapan nifunipan ge section ahum ge matongena census yeito u Manipur ge lamang ba yaroi haibana chingba kholaw sing lauduna nupi kayana sarukyaduna changsin kiba human chain ge kongjang aduga mari leinana Mega Chandra makatana fongdokkibada leingakna Har Ghar Tiranga tawbagumna lamdam masida census tawdringaida NRC hana tawbiyu haina miyamna lauriba asida su thabak tawbi
lauriba asidasu thabak tawbiyu athaubasingi ningsing numit lakpada athaubasingi mafamda haikat lekat tamlaga leibaki oiba thabakta pukchel sengdrobadi thoramda saruk yabagi wahanthok leiroi census tawdringada NRC hana tawgadabani karigumba miyamgi apamba asilenga na thabakta onthorakrabadi miyamna changsilakpa khongjangsinda mapung fana saugatnanaba sem saduna leire haina phungdukhi tungda national highway chamaga ani kyamgai pal ahan bima pasa mapada human chain semduna census tawdringaida NRC hana tawgadabani Manipur gi lam mangba yaroi habana chingba khalau kya sulauki Organizing Committee of Patriots Day Observance the Sinduna Anglo Manipur War listing amaga chanipan marifu taramathoida thawaina pontha pi kraba thobasing gi ningsing thoram School Athletic Club ground the pangto create thoramadu the UNLF ki hanagi chairman RK Sanayaima Patriots Day Observation Committee ge chairman CH Surajit retired IAS RK Nimai School Athletic Club ki president Sorokhaibam Sarachandra na chingbasing sarukya ki thoranga mari leinana RK Sanayaima na athobasing gi ningsing thoram pangthok liba asi choita halaba ireibak asage apunba saktam sagatnaba lambi thibane ngasi leidiba lengak asina Manipur kaihandanaba hotnai hairabasu mahai fangdabana micham aikoina hotna jabagi tangai fadaba lei haiki Isu chen kidaba aduga lan famda su surrender to kidaba adu bai pai ru ma ma don sing ga ko film laudana ngasi lai pak mache tan kai da ba film se sta amu han lai pak su seng sa pada amadi thoro indona Manipur khonda mene ro fu mayam chana chinen na himina ba adu ba film adu thwai rai ba mayam sibu laksin ngam na amusung ano Manipur pak am se ngam ba wakhalon film adu da kai mayam wakhal ta mena ba punim no sangi maru ina ngasi naro sing ngasi Well, film says that John Thorokna le park don't le sang ya saying si pa pizage Choijaina na taba Tripura gi mafam kayada chamaga kuntra manga suba athawagi numit haika leka tamduna kai kumna kre Tripura da ama khakta beri murada khillaga leiba beauty kendra jike mitamda leikatuna ikai kumna ki Dalai district ki Kamalpur North district ki Jolabasa West district ki Berimura Avoinagar Nalgoriana Chingbada Pangtoki Kamalpur town gi Nasrul Bhavan da maru oiba program adu pangtoki masigi mamangda Kamalpur town da mass rally ama chuchat ki Agartala da Manipur Literature and Cultural Forum amasung Puthiba Welfare and Cultural Society na numit asi haika leka tamduna pangtoki hairi Alas MD Alimuddin former CM Memorial Public Charitable Trust na susinduna mama laiba ki damakta thawaina ponta pi kraba athawasing numit palan thoram ngasi lilong tural ahan bida laiba laikhitraba XCM Alimuddin gi yumda pangthokre Manipur na ahan ba statehood fangnaba matungda lamdam asigi ahan ba CM moikiba XCM Alimuddin na athingba kayabu tung oinaduna amuk hanna athawasing numit palan tawrakiba adubu ningsing bagi thoramga loina na pangthokiba thoram maduda beauty kendraji thangal General XM Alimuddin amadi laikhitraba XMP Yumnam Yaimagi photo da laisu katuna ikai kumnaba utki Thauramadda former minister Ojoina listing amaga chanipan merfu tara mathoigi August tara humdoida Imalaibak Manipur gi damakta beauty kendrajit amadi thangal general na nokna farsi gi sakaida kaduna thawaina pontha pi khibata natana Imalaibak ki damakta athauba kayana thawaina pontha pi ki matungda ahanba CM oikiba XCM Alimuddin na athingba kaya gi marakta aikhoigi athawasinggi numit pangthokadabani makhoigi mongfamda laikat kadabani haina ahanba oina athawasinggi numit palan pangthokpa horakhi matam aduda Bharat ki home minister na aiba cherol tharaktuna athingba thamlakhi adubu XCM na cherol adubu kari shukhan kide matam adugi chief secretary na shu anobal lengak lakpaga mongfamda chatpa haiba asi u mangol ni chatpiganu haiki adubu XCM na aigi ima ipa athawasinggi mongfamda chatpadi u mangol nate puinani sarga chatkadori bani haiki athawasinggi numit pangthoktuna makhoigi mongfamda laikatuna ikai kumnaba utkadabani haina nampuda palanasi pangthokpa horakhibani haiki Universal Friendship Organization UFO Headquarter Number 3 Moirangkampu Battalion ki Kuntare Super Raising Day gi thauram sanglen asida achamba thauram amaga loina na pangthokre Imphal East ki Moirangkampu da leba organization asigi battalion da pangthokiba achamba thauram aduda UFO gi President RK Sana Parihal General Secretary Singh Commander Singh amadi tongan ba mafam singdagi lakpa UFO gi member sing na susarukya ki thauram adugi manung chana UFO gi founder RK Manishana gi mafam da organization asigi member
membersungna ikai kumnaba utlaba matung battalion asigi hanagi president Wangkhe Modhuchandrana ibudau pakhang bayekpa malemgi firal chikatuna paihan kibaga loinana member kayana firal gi mafamda salute piduna ikai kumnabasu utkhi All Manipur Hawker Association of Khoisam Tokyo bu ikai khumnabaga loinana thagatpa phongdokre Manipur government ke social welfare department ta assistant cum data entry operator amadi juvenile justice board ta thabak tawriba Khoisam Tokyo na mahaki apopana hawker gi sinfamda leiramnaga laikidraba Khoisam koba maitai gi mingda athoba singe ningsing nomit August 9 ga mari leinana All Manipur Hawker Association da sale gi mateng pikre masigidama Khoisam Tokyo bu thagatpa phongdok Yam the Pausi and Toki, so Todam, Pabungi, Obugi, Masa, Tokiona, I see Pabungi, Obugi, Dumba, Pagi, Tamu, Kalpuna, several association that 2016 the Hoganasi of Lepuna, the Pagi Manga, because yes, I see, but in Kritan, I do not Pangay. Chamaga Kuntra Manga Suba Athoba Singin Numit Kitaram Jet EO John for Bishnupur gi Makada Leba Kumbi Sandong Upper Primary School Desu Anglo Manipur War listing Amaga Chanipan Marifu Tarama Toida Mama Leba Kidamang Nona Tawai Kraba Athoba Singi Mafamda Hai Laikatuna Kai Kumnabai Utki Taramadu da School Asigi Mahidri Singna Siring Tibagi Atoi Ahen Tanaba Mama Leba ki Maramdamgi Matangda Saitaba Isai Sangdamnaba Anglo Manipur War listing Amaga Chanipan Marifu Taramatoi Birti Kendra Jet Tangal General Gilila Yauna Tongan Ba Makal Matel Kayagi competition sing Pangtoki Makok Matang Takraba Sing da Puning Togatuna Manamatum Sing Supike Toramadu da School Asigi Headmistress Beda Lakshmi Amadi Ate Oza Sing Su Sarukyaki Kanto Santipur Laikai da leba Elangbam Nandalal Amadi Elangbam Ongbi Angaubi Anigi Machanupa Elangbam Manichandra Aruba Fibam Amada Naduna Leibadake Kanto Santipur Kul Asigi Mairapai Bilup All Manipur Nupi Marup Kanto Makalaikai Amadi Youth Development Club Kanto Ani na Puna kusam na duna Elangbam Manichandra gi yumda chatuna angamba mateng pangkre hari lamdam masigi pukchal chauraba singnasu Elangbam Manichandra gi layeng bada mateng panghaning bagi apamsu lup ani asigi maikaidagi phongdorakli Imphal West District ki Manung Chanba Samurok Bazara leba social activist PH Nandoluwang asi ayupung mga rom taba matamda masing yamlaba Manipur Police Commando oigani chingnaba myoisingna thibagi thabak chatharamde haidi Paugi Marathana Mikup Krada ngai minase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ini mati gano ada betamo Sini bisa next time di nak section na lapsi lo kam khabani ne Dada nang se juara habaga amta kiderbo asumna mayam na machal bo ngap san lugum masigi yung masibu aso yang am ko kada batagi next time di na ngap seli next time di juara habadi ngap ko na basem bani zaman technology si na bana concrete ka to ko na ba matanda kapam mo amuk ko na angle adli next time strength is in the way honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break ki matung makha tarakpa pauda maraiba ki thawaina ponthapi khraba athoba sing ekai khumna ba utpa thauram asam gi khozai desu thauram pangthokre Rabindranath Thakur Biswavidyalaya new campus leba ibudo birti kendra jitki mitamda university asigi BC Professor Manavendra Datta Chaudhuri na mitamda highlight ki Manipur Department Rabindranath Thakur Biswavidyalaya amasung Manipuri Sahitya Parishad Assam Hozai District Committee anina kusam naduna thauram asi pangthoki bani Samaguri College ki Principal Dr. Indrajit Bes Baruwana Tikendrajit amasung Anglo Manipur War gi athoba singi maramda wafam kaya thamki amasung Manipur gi mapari athoba singi thaunabu singthaki thauram aduda
Thoram aduda Manipuri Sahitya Parishad Assam Central Committee ki Vice President Nongthongbam Binod Bihari, Manipuri Sahitya Parishad Assam ki Hozai District Committee ki President Tenshubam Manihar amadi atai luchingba kaya yauna Hozai Girls College ki Mahiroi Singsu Sarukaki. District Administration Ukrul na susinduna chamaga kontra mga suba Patriots Day gi thoram Ukrul gi Mini Secretariat Complex sa laiba BRDA Ukrul gi Mini Secretariat Complex sa laiba DRDA Hall da pangthokre Anglo Manipur War in listing amaga chani pan marifu tarama thoida laikhidraba athauba bir tikendrajit amadi thangal general gi mafam da Ukrul gi additional district magistrate Poli Makan MCS na luchingba hailai katuna ikai khumnaba utkhi Chamaga Kuntra Mangarak Suba Patriots Day Observation ki thoram ngasi Bisnupur District ke Kainau dosu pangthokre Kainau Thongthak Youth Welfare Association Kainau Thongthak Awang Laikai Development Committee amadi Yaifa Lamjing Nupi Lup Kainau Napuna Kusamna na pangthokiba thoram aduda adungai lising amaga chanipan marifu taramathoi Anglo Manipur Warda Mamalai Bakki damak thawaina ponta pi khraba ataubasing Birti Kendrajit amadi thangal general gi photo da laikatuna ikai khumna ki thoram aduga mari leinana hogalakliba mahiroi na mama laibak nungsibagi saireng changdamnaba amadi makhal makha kayagi thoram pangthoktuna athoi ahen tanabagi thoram su pangthoktuna makok mathang taraba singda manasing piduna pukning thogatkhi Brave Boys Association BBA Club ki Nifumapan Suba Foundation Day amadi Patriots Day gi palan handak chahi asige chamaga kuntra manga suba Patriots Day gi thoram BBA Club ki indoor hall da pangthokre thoram singadu da imagi damakta thawaina pontha pi kraba athoba singi photo da haikat laikatam ki Patriotic Strider Forum Manipur amadi Ratan Kumar Memorial School RM School Kwakatel Hainau Khongnembi anina khusam naraga school asigi auditorium da chamaga kuntra manga suba athoba singi numit ningsing thoram pangthok khibaga loinana lamdam asigi saknairaba ai sing school asigi oja sing amadi mahiroi singna athoba singi mafam da haikat laikatam dunai kai khumnaba utkre Don Bosco High School Langsingna Stu School adu da thoba singbu ningsing bagi thoram pangthokre Birti Kendrajit amadi thangal general gi mafam da oza amadi mahiroi kyana sarukya ki mahiroi singi patriotic song competition su pangthokki Sahi lisingani henbagi puwari lairaklaba Manipur asi makata na laikhigada lairoidra haiba asi chingnaba forokpa kuire haiduna ex minister Kumuzam Ratan Kumar na mayang Imphal Kuman Youth Association na chamaga kuntra manga suba Patriots Day gi thoram ama association asigi campus ta pangthokpagi thoram da haikre athoba Birti Kendrajit amadi thangal general gi photo da laikatpaga loinana athoba singi mafam da ikai khumnaba utkhi hanagi minister KH Ratan Kumar na makha taraduna ngasi fauba Manipur asi thugainingba kaya lairaga su chingtam animakta khundariba furup khudingmangna ngakminaduna laklibani haikhi masi laijigadra lairodra haibasigi sinaba masi akiba phawrapasi kuire thengkang kya kuiraban swai waisida ne akoina akoi punjinba mathau taribas masi punjinbasi karina pungani khangminamse karina khangminagani hai taragadi sugumba akoigi thoramse masugumbasi akoi chauna akoi tawrige matik akoigi lamdam bunungsiba imalaiba masak khangba Liklam film ki banner makhada Naucha Sana ki direction amadi story da laikhom haina mingthonba Manipur feature film amanga si palace compound ta laiba castle hotel da Yaifa Thoni Thoram pangthok kre Yaifa Thoni Thoram aduga mari lainana film asigi director Naucha Sanana film asi family thriller drama da yumpham oiba laman khumbagi wari amani haiki film se family drama da based on film ma oini plus thriller su kidan yana bai ta film se family play da imu manung da koigi ayok macha da yok macha apok da basium bagi issue mayam thok pa se sida koigi mangja da ma utkani plus aduka angang da pi ngai matam da laikhom mai je bi thon se angang da pi ngai matam da angang si kai koina phaba tam bi dia phabo na pa
ꯐꯠꯇꯕ ꯇꯝꯕꯤꯔꯒꯅ ꯐꯠꯇꯕ ꯑꯣꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯂꯩꯈꯣꯝ ꯑꯁꯦ ꯃꯤꯡ ꯊꯣꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯤꯂꯝꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯉꯥꯡꯗ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯃꯣꯏꯅ ꯎꯈꯤꯕꯗꯣ ꯆꯥꯎꯔꯀꯥꯟꯗ ꯑꯗꯨꯝ ꯑꯣꯜꯂꯛꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯤꯂꯝꯁꯤꯗ ꯎꯠꯆꯕꯅꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 4ꯗꯒꯤ 8 ꯐꯥꯎꯕ ꯐꯤꯂꯤꯄꯤꯟꯁꯇ ꯄꯥꯡꯊꯣꯛꯈꯤꯕ 10ꯁꯨꯕ ꯑꯦꯁꯤꯌꯟ ꯑꯦꯔꯣꯕꯤꯛ ꯖꯤꯝꯅꯥꯁꯇꯤꯛ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕꯤ ꯍꯣꯀꯤ ꯌꯨꯅꯤꯌꯟꯒꯤ ꯖꯤꯝꯅꯥꯁꯇꯤꯛ ꯄ꯭ꯂꯦꯌꯔ ꯑꯔꯤꯍꯥ ꯄꯥꯡꯉꯕꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯐꯥꯏꯅꯦꯜꯒꯤ ꯊꯥꯛ ꯐꯥꯎꯕ ꯁꯥꯟꯅꯈꯤꯕ ꯑꯟꯖꯣꯔꯤ ꯄꯥꯡꯉꯕꯝ ꯑꯅꯤꯕꯨ ꯉꯁꯤ ꯍꯣꯀꯤ ꯌꯨꯅꯤꯌꯟ ꯂꯥꯏꯔꯤꯛ ꯌꯦꯡꯕꯝ ꯂꯩꯀꯥꯏꯅ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ अरोइबदा मरोइबा पाव अमुका हना पिजरी मरीफु सुबह मणिपुर इंडिपेंडेंस डे थौरम अमसुंग पब्लिक डिस्कशन अमा कांगबम युमजाउ लाइरेंबी कम्युनिटी हॉलदा पांगथोखरे कांगपोकपी डिस्ट्रिक्ट के लंकादा कुकी टेरोरिस्ट सिंगना लांदारकपदा नागा अमा सिरे अहुम सोकले हाइरी अखोई मसल की मरक्ता मचोय मचोय ताबा येंगथीनबा अमना अमदा हाइजिनबा कया लैबना मणिपुर चथरिबा लान असि थोखनबनी हाइना एमएलए थोंगम शांतिना हाइख्रे हुजिक फावबगे ना आईएसटीबी ने पिजबा पाव मतंग असले लोसिंजरे मिटेंग ताबिरबा पुन्नमपु अमुका हना खुलुंजरी